Youth of Hairoki members sing na haukiban midangda Hairok part 1, 2 amadi 3 da tangdu laita draba lamdam ama oiriba Manipur Da Thokhaningdaba Thoudok Thokliba Asida Pendabagi Khongchat ama Chatkhre yamlaba naha kayana saruk yakiba Khongchat aduda Youth of Hairoki ko convener ningthongjam loyumba mangangna phongdokibada Thokliba irang asi ngasi phawba loisindana thamliba asi kari aronba agenda leibagino Manipur asi India gi state ama oibagi miteng yengbidrebra haiba wahang hangki mahakna makha tana Manipur gi paumi singa tongba DIPR na sinduna chatkiba Khongchatta MSD basta Manipur thaba du Maha regiment ki kangbuna lokto u hairakiba adu maikei kya dagi yaningdaba kholaw kaya laklabasu ngasi phawba government na action lawduna leiba asigi nungnangba phongdorakli amadi isagi lamda law uzaba changjabada ngakpa ngamdraba security force singa leibagi kanadre haiba wafamsu phongdoki ngasi ekoina hairoki yuchinga chachariba rally ase karigidamakdano hairagadi Bishnupur district ke manung chana leiba thinung ga yariba mafam asida akoi irai cha singna isagi lokfam da law ujage amadi pothok puthokjage changba matamda central force na kari gi thingjin biribano hairiba central force na isagi lokfam da isagi mahai marong isagi pothok puthokjage ana changba matamda central force na thingjin ba se yaningde haibasigi mayok da hona chachaba rally ni